ꯇꯣꯞ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯂꯩꯕ ꯑꯀꯣꯏꯕꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯅꯤ ꯂꯩꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯨꯄꯤꯁꯤꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯁꯤ.ꯑꯦꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯑꯦ. ꯁꯔꯗꯥꯒꯤ ꯃꯤꯇꯝ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯍꯨꯝ ꯆꯤꯡꯊꯣꯛꯇꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ 3 ꯁꯤꯔꯦ, 5 ꯁꯣꯛꯂꯦ꯫ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯀꯨꯀꯤ ꯖꯣꯟ ꯅꯨꯄꯤ 8,000 ꯑꯃꯁꯨꯡ ꯅꯨꯄꯥ 3,000 ꯂꯣꯝꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯖꯦ.ꯁꯤ.ꯕꯤ 5 ꯁꯤꯖꯤꯟꯅꯔꯒ ꯇꯣꯔꯕꯨꯟ ꯕꯪꯒꯂꯥꯗ ꯂꯩꯕ ꯃꯩꯇꯩꯒꯤ ꯌꯨꯝ 100 ꯇꯦꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯄꯨꯁꯤꯜꯂꯛꯄ ꯍꯧꯈ꯭ꯔꯦ꯫ ꯁꯤ.ꯑꯦꯝ ꯕꯤꯔꯦꯟ ꯃꯅꯥ ꯄꯪꯂꯦ, ꯃꯃꯤꯠ ꯇꯥꯡꯂꯦ, ꯃꯤꯀꯞ ꯃꯤꯔꯥꯎꯀꯣꯜꯇꯅ ꯅꯤꯜꯂꯕꯁꯤ ꯚꯣꯠ ꯄꯤꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯍꯜꯂꯨꯕꯒꯤ ꯃꯍꯩꯔꯥ ꯃꯤꯌꯥꯝ? ꯄꯣꯔꯣꯝꯄꯥꯠ ꯊꯧꯋꯥꯟ ꯊꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩꯕꯨꯡꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ, ꯌꯣꯔꯕꯨꯡꯒꯤ ꯌꯥꯝꯂꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡꯅ ꯂꯝꯕꯤꯗ ꯎ-ꯁꯥ ꯐꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯕ, ꯇꯤꯜꯍꯧ ꯆꯅꯥ ꯅꯣꯡꯒꯗꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯎꯔꯈꯨꯜ ꯔꯣꯗ ꯊꯤꯡꯖꯤꯟꯈꯤꯕ, ꯍꯣꯗꯥꯝ ꯂꯩꯔꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯄꯥꯕ꯭ꯂꯤꯛ ꯀꯥꯔꯐ꯭ꯌꯨ ꯁꯧꯒꯠꯄ, ꯂꯝꯂꯥꯏ ꯆꯥꯂꯧ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯇꯛꯁꯤꯟꯕ, ꯊꯥꯡꯖꯝ ꯈꯨꯅꯧ ꯑꯃꯗꯤ ꯈꯨꯔꯥꯏ ꯁꯂꯥꯟꯊꯣꯡ ꯄꯨꯊꯤꯕ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯂꯝꯕꯤ ꯊꯤꯡꯈꯤ꯫ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯅ ꯂꯝꯕꯤ ꯊꯠꯄ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯤ.ꯑꯦꯝ ꯁꯥꯍꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯁꯦꯝꯖꯤꯟꯈ꯭ꯔꯦ, ꯐꯤꯚꯝ ꯁꯣꯛꯂꯕ ꯁꯝꯕꯟꯁꯤꯡ ꯁꯦꯝꯖꯤꯜꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫